Ukraine da chathariba Russia gi attack sida yam tamthiba makhalgi khutlai vacuum bomb sizinnakhre haibagi report kana tholakle. Amnesty International amadi Human Rights Watch na fongdorakpagi matung inna athingba thamba khutlai kaya ama Russia gi lanmi singna sizinai hairi. Micham singna lotuna leiba preschool amadasu attack chathaki haina Amnesty International na maral sikhi. Ukrainian ambassador Oksana Markarova na reporter singda mato asumna fongdorai. Russia na vacuum bomb haina sukhangnaba thermobaric weapon natragana fuel air explosive haina sukhangnaba khutlai sing ngasi Ukraine da sizinakhi. Masigi pau asi chapchana soidre haina confirm tawdriba oragasu proof oina video footage kaya amadi tholakle. Masigi khutlai asi matau karamna sathiribano haibadu amukta hana khangminasi. Thermobaric weapon natragana vacuum bomb pokhai hanabagi damak akoiba mafamdudagi oxygen kanna chingsinkhini. Masidagi achauba maibun ama horaktuna sathina wangba temperature amada pokhairakani. Masigi pokhairakpasidagi tholakpa blast wave asi atai atopa bomb singdagi hena kuina sangthai amadi manak nakpada leiba miyoibasingi hakjangbu manin onthokpa ngame. 2000 da fongkiba Human Rights Watch report amagi matung inna fuel air explosive si US na khwai hana sakhibani amadi Vietnam War da su sijinakhi. Soviet Russia na su ikui dina makhoi gi fuel air explosive puthoraki amadi China gi mayok ta 1969 da sijinakhi. Masidagi hauraga Russian singna makhal makha kaya gi third generation fuel air explosive weapons puthoraki. US Defense Intelligence Agency na 1993 da chathakiba study dubu paladuna report asina hai. Vacuum bomb gi kill mechanism haibadi hatpagi mong se yamna top padanatana yamna sutamthi. Pokhaibadugi pressure wave amadi masigi matungda tholakpa vacuum duna thabombi bu segai hale. Karigumba pokhaibagi mahot bomb adu mai oina chaklaklagadi victim singdu yam sathiba mongda chakthekani. Chakliba fuel dusu sor honjin khiduna yamna misi chadana sigani. Khwaidigi common oina fuel air explosive ta sizinariba ethylene oxide amadi propylene oxide yamna sathina hu chenba chemical ngaktane. Maram asina vacuum bomb adu pokhairakta oiragasu chemical singdu honjin lagadi thawai adum mangani. Atopa report amana hai pokhai fam hek manakta leiba mi singdi khudakta foot laungna muthat khibaga chap managani. Mataida leiramba mi singduna mapan thongdadi udaba hakjang manungi habidi internal injury sing thingnagani. International humanitarian law gi matung inna sigumba indiscriminate weapon habidi lami micham khaidan hatpangamba khutlai sing sizinabada athingba thame. Micham sibeyaba sigumba indiscriminate attack chatharagadi madu war crime habidi Laan gi niyom thugaiba thawongni haina lawe. 1949 da Prithvi gi leibak singna yana khiba Laan manung da ngakfam thokpa niyom Laan gi bondi amadi micham singda chathaba yadaba thawong sing fazana panba Geneva Convention na thermobaric weapon sizinaba yade haire. Putin na sathi khraba khutlai sing thaba horaklibase mana hana khanjarubadugi ona tainana hojik fawba Ukraine laksin bangamdaba sina oigani. Hana gi yengnarubada Putin gi behavior da ahong balakle amadi magi military campaign na orakliba fibam asida pendabagi law khongba tawi haibase manungi pau amana fongdorakle. Ukrainian praja sing mapukning sontha hanabagi damak makhoi gi president Zelensky sire habagi aranba pau sandokhi. Hojik Zelensky bu halunabani haidena Russian chamri thazan khre habagi pau thorakle. Khwaidagi nauna yaurakpa pawamgi matung inna Kharkiv ta chathariba attack asida Karnataka dagi chahi kunmathoi khakta ngairiba medical student amasu leikhidre hari.